ꯌꯦꯟ ꯊꯣꯡꯊꯖꯒꯦ ꯉꯁꯤꯗꯤ ꯃꯔꯣꯏ ꯁꯤꯗ ꯂꯩꯖꯔꯦ ꯃꯔꯣꯏ ꯉꯧꯊꯔꯛꯑꯒꯦ ꯃꯔꯣꯏ ꯈꯨꯕꯥꯝ ꯄꯥꯏꯖꯕ ꯊꯥꯛ ꯊꯥꯗꯕ ꯂꯣꯂꯣ ꯉꯧꯕ ꯃꯆꯨ ꯕꯪꯕꯪ ꯀꯥꯕ ꯃꯔꯣꯏ ꯑꯃꯨꯛꯁꯨ ꯍꯥꯞꯊꯖꯕ ꯃꯔꯣꯏꯁꯨ ꯍꯥꯞꯊꯖꯕ ꯃꯔꯣꯏ ꯍꯥꯞꯊꯖꯕ ꯃꯔꯣꯏ ꯍꯥꯞꯂꯣꯏꯔꯕꯅꯤꯅꯗꯤ ꯆꯅꯝ ꯊꯥꯗꯖꯕ ꯆꯅꯝ ꯊꯥꯗꯔꯦ ꯏꯪꯂꯤꯁꯀꯤ ꯈꯨꯊꯣꯡꯅꯤ ꯉꯁꯤꯒꯤ ꯈꯨꯊꯣꯡꯁꯦ ꯍꯥꯏꯇꯥꯏ ꯄꯥꯝ ꯄꯥꯏꯖꯕ ꯈꯥꯡꯁꯦ ꯁꯨꯃꯥꯏꯅ ꯊꯥꯗꯖꯕ ꯑꯗꯨꯒ ꯊꯥꯗꯖꯕ ꯊꯥꯗꯒꯦ ꯊꯨꯝꯁꯦ ꯈꯨꯕꯥꯝ ꯂꯧꯊꯣꯛꯆꯕ ꯊꯨꯝꯁꯦ ꯑꯃꯨꯛ ꯆꯥꯏꯁꯟꯕ ꯁꯨꯃꯥꯏꯅ ꯖꯔ 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 ꯁꯥ ꯇꯥꯁꯟꯅꯕ ꯊꯨꯝ ꯆꯥꯏꯁꯟꯖꯕ ꯁꯤꯡꯁꯦ ꯑꯀꯣꯟꯕꯗ ꯑꯃꯨꯛ ꯈꯔ ꯆꯥꯏꯁꯟꯖꯕ ꯁꯨꯃꯥꯏꯅ ꯀꯤ ꯃꯊꯧ ꯑꯃꯨꯛ ꯂꯥꯛꯑꯦ ꯖꯔꯞꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯅꯤ ꯖꯔꯞꯅ ꯑꯃꯨꯛ ꯑꯣꯠꯈꯥꯏꯖꯔꯅꯤ ꯁꯥꯁꯦ ꯑꯗꯨꯗꯩꯗꯤ ꯁꯤꯅ ꯑꯃꯨꯛ ꯈꯨꯝꯖꯤꯟꯖꯔꯒꯦ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯟꯕ ꯉꯥꯏꯕ ꯑꯃꯨꯛ ꯑꯣꯏꯅ ꯆꯥ ꯑꯃꯨꯛ ꯊꯛꯆꯤꯟꯒꯦ ꯆꯥ ꯍꯩꯕ ꯖꯣꯔꯣ 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 ꯆꯥ ꯑꯃꯨꯛ ꯍꯩꯕ ꯑꯗꯩꯗꯤ ꯆꯝꯄ꯭ꯔꯥꯁꯦ ꯈꯤꯇꯪ ꯁꯨꯝꯖꯤꯟꯖꯕ ꯂꯦꯝꯕꯨ ꯆꯥꯏ ꯑꯣꯏꯅꯕ ꯆꯥꯁꯦ ꯑꯃꯨꯛ ꯊꯛꯄ ꯍꯥꯎꯔꯦ ꯆꯝꯄ꯭ꯔꯥꯗ ꯂꯩꯔꯦꯍꯦ ꯆꯥ ꯍꯥꯎꯍꯟꯒꯦ ꯍꯥꯎꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯛꯆꯤꯟꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯌꯦꯟꯒꯤ ꯐꯤꯕꯝ ꯑꯃꯨꯛ ꯌꯦꯡꯕ ꯁꯨꯃꯥꯏꯅ ꯀꯣꯛꯈꯠꯄ ꯑꯃꯨꯛꯁꯤꯁꯨ ꯊꯝꯈꯤꯕ ꯌꯦꯟ ꯃꯍꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯁꯥ ꯇꯥꯁꯜꯂꯝꯗꯥꯏ ꯌꯧꯔꯛꯑꯦ ꯑꯣꯠꯈꯥꯏꯕ ꯇꯞ ꯇꯞꯅ ꯄꯣꯁ ꯇꯥꯕ ꯍꯧꯔꯛꯑꯦ ꯌꯦꯟ ꯃꯇꯨꯝ ꯈꯤꯇꯪ ꯑꯣꯠꯈꯥꯏꯖꯒꯦ ꯃꯍꯥꯎ ꯌꯦꯡꯒꯦ ꯁꯤꯗꯩꯁꯤꯗ ꯌꯦꯡꯒꯦ ꯑꯩꯅ ꯊꯣꯡꯉꯃꯤꯅ ꯎꯏꯔꯦꯍꯦ ꯍꯥꯎꯔꯦ ꯍꯥ ꯍꯥꯎꯔꯦ ꯊꯨꯝ ꯈꯤꯇꯪ ꯋꯥꯠꯂꯦ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯀꯦ ꯁꯥꯕꯨꯗꯤ ꯅꯝꯃꯕ ꯅꯣꯏ ꯃꯍꯤꯒꯤ ꯁꯤꯟ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕ ꯁꯤꯟꯒꯤ ꯑꯔꯣꯏꯕ ꯁꯤꯟꯁꯤꯅ ꯑꯔꯣꯏꯕ ꯁꯤꯟ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯝꯒꯦ ꯑꯔꯣꯏꯕꯒꯤ ꯑꯝꯇꯪ ꯑꯣꯠꯈꯥꯏꯖꯔꯝꯒꯦ ꯄꯨꯡꯂꯣꯏ ꯂꯣꯏꯕꯒꯤ ꯉꯁꯤꯒꯤ ꯌꯦꯟ ꯊꯣꯡꯕꯒꯤ ꯄꯨꯖꯥꯔꯤ ꯑꯣꯏꯕꯒꯤ ꯂꯣꯏꯔꯦ ꯌꯦꯟ ꯊꯣꯡꯊꯣꯛ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯆꯥꯟꯅꯖꯖꯅꯤ ꯂꯣꯏꯔꯦ ꯑꯩꯅ ꯄꯨꯖꯥꯔꯤ ꯑꯣꯏꯕꯤꯔꯨ ꯋꯥꯅꯤꯗ ꯉꯁꯤꯇꯪꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯟ ꯊꯣꯡꯕ ꯚꯤꯗꯤꯑꯣ